ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯆꯦꯅꯦꯜꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯞꯆꯈꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯌꯥꯎꯕꯗꯒꯤ ꯉꯁꯤ ꯌꯥꯈꯤꯗꯕ ꯊꯣꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯑꯅꯧꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯗ ꯃꯌꯥꯝꯅ ꯋꯥꯔꯤ ꯊꯥꯕꯤꯅꯤꯡꯂꯕꯁꯨ ꯊꯥꯕꯤꯔꯛꯎ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯏꯔꯒ ꯊꯥꯕꯤꯈꯤꯕ ꯋꯥꯔꯤ ꯑꯣꯏꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯗ ꯐꯣꯔꯋꯥꯔꯗ ꯇꯧꯗꯨꯅ ꯑꯃꯨꯛꯀ ꯊꯥꯕꯤꯔꯛꯎ꯫ ꯑꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯅꯣꯂꯨꯛꯆꯔꯤ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯦꯝꯕ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯑꯗꯣ ꯈꯪꯁꯤꯡ ꯁꯤꯡꯉꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯠ ꯁꯤꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯍꯥ ꯇꯍꯥ ꯊꯣꯡ ꯑꯗꯣ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯥ ꯍꯧꯗꯣꯛꯀꯦꯗꯤ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯝꯕ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯍꯥꯛ ꯃꯄꯥꯟꯗ ꯈꯪꯊꯣꯛ ꯊꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ, ꯑꯗꯨꯕꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯂꯦꯝꯕ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯊꯥꯕꯜꯅꯒ ꯐꯕꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯨ ꯑꯣꯏꯕꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯂꯦꯝꯕ ꯎꯔꯛꯏ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯂꯦꯝꯕ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯦꯝꯕ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯗꯣ ꯅꯨꯄꯤꯒꯤ ꯁꯛꯐꯝꯅꯤ꯫ ꯑꯃꯨꯕ ꯐꯅꯦꯛ ꯑꯃ ꯊꯕꯥꯛ ꯌꯧꯅ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤ꯫ ꯃꯁꯝ ꯑꯗꯨꯁꯨ ꯏꯈꯣꯏ ꯈꯣꯏꯅ ꯃꯃꯥꯡꯂꯣꯝꯗ ꯊꯥꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯊꯥꯡꯒꯠꯂꯒ ꯂꯦꯝꯕ ꯇꯝꯅ ꯃꯈꯨꯠ ꯑꯗꯣ ꯈꯠꯇꯨꯅ ꯀꯧꯔꯛꯏ꯫ ꯂꯦꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯔꯪ ꯑꯃꯗ ꯆꯠꯂꯕꯅꯤ꯫ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕ ꯃꯃꯤꯠ ꯆꯞ ꯌꯨꯡꯅ ꯄꯥꯡꯂꯒ ꯃꯥꯡꯒꯣꯟꯗꯒꯤ ꯃꯈꯣꯡ ꯑꯗꯣ ꯁꯨꯃꯥꯡꯗ ꯊꯥꯡꯊꯔꯛꯏ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯑꯈꯪꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯡꯈꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯁꯨ ꯎꯔꯦ ꯃꯈꯣꯏꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯝꯕ ꯑꯗꯣ꯫ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, ꯑꯩꯕꯨ ꯉꯔꯥꯡ ꯇꯨꯝꯂꯝꯗꯥꯏꯗ ꯊꯣꯡꯁꯤꯕꯨ ꯂꯣꯜꯂꯝꯗ꯭ꯔꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯀꯌꯥꯁꯨ ꯐꯥꯎꯔꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒ ꯑꯣꯏꯕ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯡꯈꯜ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯪꯅ ꯃꯉꯥꯜ ꯅꯥꯏꯅ ꯉꯥꯜꯂꯤꯕ ꯑꯉꯧꯕ ꯆꯔꯤꯛ ꯑꯗꯨꯗꯤ ꯎꯔꯦ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯄꯤꯕ ꯆꯔꯤꯛ ꯑꯗꯣ ꯂꯦꯝꯕꯅ ꯉꯔꯥꯡ ꯇꯨꯝꯂꯝꯗꯥꯏꯗ ꯂꯧꯊꯣꯛꯂꯒ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯝꯕꯅꯤ꯫ ꯂꯦꯝꯕ ꯆꯔꯤꯛ ꯑꯗꯣ ꯁꯤꯕ ꯀꯥꯎꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯋꯥꯏ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯃꯥꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯆꯔꯤꯛ ꯑꯗꯣ ꯄꯥꯏꯔꯒ ꯑꯀꯤꯕ ꯄꯥꯈꯠꯄ ꯀꯌꯥꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯂꯣꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯂꯦꯝꯕ ꯇꯔꯪ ꯑꯃꯗ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯂꯦꯝꯕꯕꯨ ꯆꯥꯗꯧꯉꯩ
ꯃꯃꯤꯠ ꯑꯗꯣ ꯂꯥꯎꯅ ꯄꯥꯡꯗꯨꯅ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯅ ꯂꯦꯝꯕꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯂꯦꯝꯕꯗꯤ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯣ ꯇꯝꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒ ꯑꯣꯏꯕꯅ ꯑꯁꯨꯛꯄ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯄꯨꯡꯃꯝ ꯃꯝꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯂꯦꯝꯕꯒꯤ ꯑꯀꯣꯏꯕꯗ ꯄꯥꯏꯗꯨꯅ ꯁꯦꯟꯅꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯅꯤꯡꯉꯝꯗ ꯃꯩꯁꯥ ꯂꯥꯡꯂꯕꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝ ꯄꯨꯗꯨꯅ ꯂꯦꯝꯕꯒꯤ ꯑꯣꯏꯔꯣꯝꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯅꯤꯡꯉꯝꯗ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅꯤ, ꯅꯪꯇꯕꯨ ꯅꯤꯡꯖꯔꯨꯕꯅꯤ, ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯂꯤ, ꯅꯪꯅ ꯑꯩꯕꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯀꯌꯥꯁꯨ ꯂꯦꯝꯕꯕꯨ ꯎꯕꯗ ꯂꯦꯝꯕꯒꯤ ꯇꯨꯡ ꯃꯥꯡ ꯅꯥꯀꯟ ꯅꯥꯀꯟ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯐꯟ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃꯨꯛ ꯂꯧꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯁꯪꯇꯣꯛꯅ ꯃꯁꯝ ꯏꯐꯥ ꯐꯥꯅ ꯃꯈ꯭ꯌꯥ ꯑꯗꯣ ꯐꯥꯛꯇꯣꯛꯂꯒ ꯂꯥꯎꯔꯛꯏ꯫ ꯃꯥꯏꯀꯩ ꯃꯔꯤ ꯀꯣꯏꯅ ꯊꯟꯅ ꯂꯩꯔꯝꯕ ꯀꯌꯥꯗꯣ ꯑꯀꯤꯕ ꯐꯥꯎꯕꯒꯨꯝ ꯃꯁꯥꯁꯤꯡ ꯑꯗꯣ ꯇꯨꯄꯛ ꯇꯥꯁꯤꯜꯂꯤ꯫ ꯂꯦꯝꯕꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯑꯃꯨꯛ ꯄꯤꯔꯛꯏ꯫ ꯊꯋꯥꯏ ꯑꯁꯤꯅ ꯂꯦꯝꯕꯕꯨ ꯁꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯁꯦꯟꯅꯕꯒꯨꯝ ꯑꯃꯨꯛꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯄꯤꯛꯄ ꯈꯨꯃꯨꯛꯇ ꯋꯥꯡꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕ ꯑꯍꯨꯝ ꯃꯔꯤꯗꯤ ꯃꯅꯝ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯑꯗꯣ ꯇꯥꯗꯅ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯅ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯅ ꯂꯦꯝꯕꯒꯤ ꯑꯣꯏ ꯌꯦꯠꯇ ꯆꯣꯡ ꯆꯣꯡꯗꯨꯅ ꯂꯦꯝꯕꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯣ ꯁꯣꯛꯇꯧꯒꯤ ꯇꯧꯔꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯋꯥꯏ ꯑꯗꯣ ꯁꯥꯎꯅ ꯅꯪꯅ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯐꯤ ꯊꯣꯡꯗ꯭ꯔꯕ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯅ ꯊꯋꯥꯏ ꯑꯗꯨꯒ ꯏꯆꯥꯅꯔꯤ꯫ ꯊꯋꯥꯏ ꯑꯗꯣ ꯃꯇꯤꯛ ꯈꯪꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯑꯃꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯣ ꯍꯧꯅ ꯂꯥꯎꯅ ꯀꯞ ꯀꯞꯇꯨꯅ ꯃꯐꯝ ꯈꯪꯗꯅ ꯐꯟ ꯐꯟ ꯆꯣꯡꯊꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯦꯡꯅꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯦꯝꯕꯗꯤ ꯀꯔꯤꯁꯨ ꯈꯪꯗꯅ ꯇꯔꯪ ꯑꯃꯗ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯑꯁꯨꯛꯄ ꯂꯝꯍꯦꯟ ꯂꯝꯍꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯛꯂꯣꯟ ꯁꯥꯏꯑꯣꯟ ꯑꯃ ꯑꯣꯟꯈꯤꯕꯒꯨꯝ ꯑꯃꯨꯕ ꯐꯅꯦꯛ ꯑꯃ ꯊꯕꯥꯛ ꯌꯧꯅ ꯆꯤꯡꯈꯠꯅ ꯁꯦꯠꯇꯨꯅ ꯃꯁꯝ ꯑꯗꯣ ꯂꯨꯃꯥꯡꯗ ꯄꯨꯂꯞ ꯊꯥꯗꯗꯨꯅ ꯂꯦꯝꯕꯒꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯤ꯫ ꯂꯦꯝꯕ ꯇꯔꯪ ꯑꯃꯗ ꯂꯩꯔꯤꯕꯅꯤꯅ ꯈꯪꯗꯕꯅꯤ ꯊꯋꯥꯏ ꯑꯗꯣ ꯏ ꯊꯥꯡꯗꯅ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯖꯥꯎ ꯎꯔꯦꯜ ꯑꯃ ꯂꯦꯞꯀꯪ ꯀꯪꯅ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯎꯈꯣꯡ ꯑꯗꯨꯗ ꯆꯠꯂꯝꯕ ꯂꯦꯝꯕ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏ ꯑꯗꯣ ꯂꯩꯃꯥꯏ ꯇꯝꯅ ꯌꯦꯡꯊꯔꯛꯏ꯫ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯐꯝꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯪꯗꯕꯅꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯤ ꯀꯌꯥ ꯊꯣꯏꯅ ꯆꯪꯅꯗꯕ ꯑꯆꯤꯛꯄ ꯃꯌꯨꯝꯗꯒꯤ ꯊꯥꯞꯂꯕ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯂꯩꯇꯦꯡ ꯃꯥꯟꯅꯅ ꯂꯩꯔꯤꯕ ꯂꯩꯃꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯔꯤ ꯀꯪꯂꯕ ꯎꯅꯥ ꯀꯌꯥ ꯑꯃꯁꯨ ꯂꯦꯝꯕ ꯇꯥꯔꯤꯕ ꯎꯅꯥꯁꯤꯡ ꯑꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯏꯗꯣꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯃꯥꯏ ꯊꯦꯡꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯗꯣ ꯍꯣꯠ ꯍꯣꯠꯇꯨꯅ ꯇꯧꯔꯤ꯫ ꯃꯈꯨꯠ ꯑꯗꯨꯃꯛꯅꯅꯤ ꯇꯧꯔꯤꯕ ꯀꯔꯤꯁꯨ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯅ ꯌꯣꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯇꯧꯕꯒꯨꯝꯕꯅꯤ꯫ ꯈꯨꯖꯤꯟ ꯑꯗꯨꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯈꯣꯠꯂꯤ꯫ ꯐꯅꯌꯥꯝ ꯂꯨꯅꯗꯤ ꯎꯒꯥꯏꯔꯕ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯐꯤ ꯑꯃꯗ ꯌꯣꯝꯂꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯣꯠꯁꯛ ꯑꯗꯨ ꯎꯕꯗ ꯊꯋꯥꯏ ꯑꯗꯣ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯅꯤ ꯑꯗꯨꯃꯛꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯥꯛꯅ ꯈꯥꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯛꯂꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫
ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯕ ꯄꯨꯝꯕꯗꯤ ꯅꯍꯥꯛꯅ ꯃꯥꯡꯍꯟꯈꯤꯕꯅꯤ, ꯅꯪꯕꯨꯁꯨ ꯑꯩꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯣ ꯂꯦꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯦꯝꯕ ꯇꯝꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯦꯝꯕꯒꯤ ꯃꯁꯥ ꯊꯦꯡꯂꯝꯗꯥꯏꯗꯅꯤ ꯊꯋꯥꯏ ꯑꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯊꯋꯥꯏ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯗꯕꯒꯨꯝ ꯏꯉꯛ ꯉꯛꯆꯥꯅꯩ꯫ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯥꯛꯇꯅꯤ ꯄꯨꯡꯇꯩ ꯇꯩꯔꯤꯕ, ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯝꯂꯤꯕ ꯑꯗꯣ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯣꯟꯖꯩ, "ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯔꯝꯅꯅꯣ? ꯑꯩꯕꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯑꯁꯦ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯁꯛꯇꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯈꯜ ꯑꯁꯦ ꯈꯜꯂꯨꯕꯗ ꯃꯁꯥ ꯄꯨꯝꯕꯗꯣ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯀꯣꯏꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯃꯇꯝꯗꯣ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯜꯂꯛꯂꯕꯅꯤ, ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯄꯥꯟ ꯋꯥꯄꯥꯜ, ꯁꯣꯡꯅ ꯂꯩꯔꯤꯕ ꯂꯝꯂꯦꯟ ꯂꯝꯍꯥꯡ ꯑꯗꯣ, ꯑꯃꯁꯨꯡ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯎ ꯂꯦꯞꯀꯪ ꯑꯃꯒꯤ ꯃꯈꯣꯡꯗꯅꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯣꯝ ꯑꯃꯁꯨ ꯂꯨꯅ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯑꯃꯨꯕ ꯐꯤꯅ ꯌꯣꯝꯂꯕ ꯄꯣꯠꯁꯛ ꯑꯗꯨꯒ ꯎꯕꯗ ꯂꯦꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕꯒꯨꯝ ꯁꯨꯝ ꯃꯁꯥ ꯑꯗꯣ ꯅꯤꯛꯄ ꯍꯦꯜꯂꯛꯏ꯫ ꯂꯦꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯄꯟꯊꯕ ꯇꯧꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯣꯠꯁꯛ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯦ ꯃꯤ ꯀꯌꯥ ꯊꯣꯏꯅ ꯆꯪꯅꯗꯕ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯜ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯛꯂꯦ꯫ ꯂꯦꯝꯕ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯨꯝ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫